Imphal East District ki Mapaudam Police Station ki manung chanba Moirangpurel tamna khutlai paiba singna Nongmei amasung bom kapsulaktuna landarakhre. Khut thoknabada sakhangdaba khutlai paiba ani seere SKTV News na thaudok thokphamdagi phangba pawgi matungina ngasi ayuk pung 9:30 tarakpa matamdagi howduna sakhangdaba khutlai paiba singna Moirangpurel gi mamang thangba sarukta leiba Kamusungi saruktagi Moirangpurel tamna Nongmei amasung bom kapsulaktuna landaba horaki. Maduda khul ngakliba singnasu khut handuna ayuki pung 9 khara hianba pawba nakal anigi marakta khut thoknaki sakhangdaba khutlai paiba singna kaplakpa Nongmei maru sing Moirangpurel gi yumlak pawba yorokpa yauki. Nongmei kapnabaduda sakhangdaba khutlai paiba mioi ani sikhibaga loinana makhoigi haksang sing phangba ngamki hairi adomoinamak khul ngakpa amasung khunja sing asok apan yaubagi pawdi leite. Nongmei kapnabagi thodok aduna maram oiraga khunja sing sapagadaba mafam singda changchenduna leinaki. Thodok tokphamda security force changchenduna section thorang lakhotpa hokre hari panbayai election gi matam hek lauthokiba matung Nongmei amasung bom kapsinduna landarapagi thabak lepduraba matung ngarang Nongalamdai pung ama khare helakpa matamda Imphal District ki masi block ki manung chanba Pelyang khulgi chingi saruktagi khutlai paiba singna hairokta Nongmei kapsinduna landarakhi loinana ngarangi thodok aduda khulngakpa ama aso apan nangkibani. Oi, marumda.